ꯑꯗꯨꯃꯥꯏꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯋꯥꯍꯩ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯧꯕ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯖꯥꯇꯤꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯔꯝꯃꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯋꯥꯍꯩꯁꯤ ꯀꯩꯅꯣꯗ ꯁꯤꯗꯤ ꯁꯤꯔꯅꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯆꯦꯜꯂꯒ ꯁꯤꯕꯗꯤ ꯐꯠꯇꯦ ꯃꯅꯤꯡꯁꯨ ꯍꯜꯂꯔꯣꯏ ꯍꯥꯏꯔꯒ ꯐꯥꯏꯠ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯣꯏꯁꯦ ꯁꯦ ꯄꯥꯎꯅꯥ ꯍꯥꯏꯕ ꯃꯤ ꯑꯃꯈꯛꯇ ꯅꯠꯇꯦꯕ ꯃꯌꯥꯝꯗꯨꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯊꯦꯡꯅꯅꯤ ꯆꯥꯎꯔꯦ ꯍꯥꯏꯕ ꯁꯣꯜꯖꯔ ꯂꯥꯛꯅ ꯂꯥꯛꯑꯒꯁꯨ ꯊꯦꯡꯅꯅꯤ ꯈꯪꯉꯤꯅꯤ ꯁꯤꯅꯤ ꯈꯪꯉꯒ ꯃꯅꯤꯡ ꯍꯜꯂ ꯐꯥꯏꯠ ꯇꯧꯅꯦꯅ ꯇꯧꯔꯛꯏꯕ ꯃꯗꯨꯒꯤ ꯗꯤꯁꯤꯖꯟ ꯃꯗꯨꯗ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯉꯥꯛꯇ ꯌꯥꯗꯦꯅ ꯃꯣꯏꯅ ꯈꯨꯠ ꯄꯪꯁꯤꯟ ꯊꯤꯡꯖꯤꯜꯂ ꯂꯩ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯐꯤꯌꯔꯗ ꯍꯥꯏꯅ ꯃꯗꯨꯒꯤ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯃꯤ ꯑꯃꯇꯒꯤ ꯐꯤꯔꯦꯞ ꯅꯠꯇꯦꯕ ꯃꯌꯥꯝꯗꯨꯒꯤ ꯐꯤꯔꯦꯞꯇꯨꯒꯤ ꯔꯦꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯗꯨꯕꯨ ꯇꯥꯛꯄ ꯋꯥꯍꯩꯅꯦꯕ ꯏꯕꯨꯙꯧ ꯀꯩꯅꯣꯅ ꯄꯥꯎꯅꯥꯅ ꯉꯥꯡꯉꯝꯃꯤꯕ ꯃꯅꯤꯡ ꯍꯜꯂꯒꯗꯤ ꯆꯦꯜꯂꯒꯗꯤ ꯐꯠꯇꯦ ꯁꯤ ꯐꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯡꯁꯨ ꯍꯜꯂꯔꯣꯏꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯅ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯗꯨꯒꯨꯝꯕꯅꯤ ꯁꯤꯅ ꯄꯥꯎꯅꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯩꯁꯦ ꯀꯂꯦꯛꯇꯤꯚ ꯚꯣꯏꯁ ꯑꯃ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯃꯇꯝꯗꯨꯒꯤ 1891ꯒꯤ ꯑꯗꯨꯃꯥꯏꯅ ꯔꯦꯄ꯭ꯔꯖꯦꯟ ꯇꯧꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯗꯤ ꯀꯥ ꯍꯦꯟꯅ ꯂꯩꯕꯥꯛ ꯅꯤꯡꯉꯨꯕꯩ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯗꯒꯤ ꯂꯣꯏꯅꯔꯛꯄ ꯍꯥꯏꯒꯦꯔꯥ ꯄꯥꯔꯛꯏꯕ ꯃꯌꯥꯝꯗꯨꯒ ꯍꯟꯗꯛ ꯑꯩꯅ ꯄꯨꯟꯁꯤꯗ ꯈꯪꯂꯝꯗꯕ ꯁꯨꯃꯥꯏꯅ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯒ ꯇꯧꯅꯩꯁꯤ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕ ꯌꯥꯔꯣꯏꯗꯧꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯐꯥꯎꯖꯕꯗꯨꯗꯒꯤ ꯃꯁꯤꯗꯤ ꯃꯌꯥꯝꯗꯤ ꯑꯉꯥꯎ ꯐꯩꯅ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯚꯣꯠꯁꯦ ꯂꯦꯞꯄꯒ ꯑꯝꯇ ꯉꯥꯡꯒꯦ ꯑꯗꯨꯒ ꯋꯥꯟꯁ ꯈꯜꯂꯒꯗꯤ ꯃꯤꯌꯥꯝꯒꯤ ꯔꯦꯄ꯭ꯔꯖꯦꯟ ꯑꯣꯏꯔꯒꯗꯤ ꯑꯩꯁꯤ ꯍꯦꯟꯅ ꯄꯥꯡꯄꯥꯡ ꯀꯟꯈꯠꯂꯛꯀꯅꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯆꯪꯉꯒ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯁꯦ ꯂꯣꯏꯂꯝꯒꯤ ꯃꯤꯠꯌꯦꯡꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯂꯣꯏꯂꯝꯒꯤ ꯐꯤꯕꯝꯅꯦꯁꯦ ꯍꯥꯏꯔꯝꯃꯤꯁꯦ ꯃꯌꯥꯝ ꯁꯤ ꯐꯅ ꯃꯨꯊꯠꯂꯁꯨ ꯌꯥꯔꯣꯏꯗꯧꯕ ꯋꯥꯅꯤ ꯕꯦꯕꯥꯔ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯅꯤ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯂꯥꯛꯇꯕꯁꯦ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯒꯥꯏꯁꯦ ꯑꯩ ꯍꯥꯏꯔꯕꯅꯤ ꯅꯦꯁꯅꯦꯜ ꯄꯦꯄꯔꯗ ꯃꯇꯝ ꯑꯃꯗꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯉꯥꯡꯕ ꯉꯝꯕ ꯑꯗꯨꯅ ꯑꯩꯅ ꯏꯕꯨꯙꯧꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯅꯤꯡ ꯍꯜꯂꯒꯗꯤ ꯆꯦꯜꯂꯣꯏ ꯍꯥꯏꯕꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯑꯩꯁꯤꯗ ꯚꯣꯠ ꯂꯦꯞꯀꯦꯅ ꯍꯦꯛ ꯈꯜꯂꯛꯇ ꯑꯩ ꯂꯥꯛꯑꯒ ꯈꯨꯔꯨꯝꯃꯝꯃꯦꯕ ꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯎꯅꯔꯝꯃꯤ ꯈꯔ ꯑꯩ ꯉꯁꯤꯁꯨ ꯈꯨꯔꯨꯝꯃꯦꯕ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯍꯟꯅꯕꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡꯗ ꯍꯟꯒꯦ ꯇꯧꯕ ꯌꯥꯎꯔꯛꯑꯦꯕ ꯋꯥꯏꯈꯨꯒꯤ ꯇꯥꯏꯞꯇ ꯆꯤꯡꯊꯕꯤ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯡꯅꯔꯤꯉꯩꯗ ꯍꯧꯖꯤꯛꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯀꯥꯡꯕꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀ ꯇ꯭ꯋꯤꯇꯔꯗ ꯅꯍꯥꯟ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯑꯩꯅ ꯁꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯃꯐꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯩ ꯄꯤꯁ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯌꯥꯔꯣꯏ ꯐ꯭रीडम ꯑꯣꯐ ꯃꯨꯚꯃꯦꯟ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯨꯕꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤ 10ꯗꯨꯒꯤ ꯃꯅꯨꯡꯗ MLA 10ꯗꯨꯒꯤ ꯑꯃꯗꯨꯅꯒ ꯑꯩꯉꯣꯟꯗ ꯆꯩꯗꯅ ꯂꯩꯔꯝꯕꯒꯤ ꯄꯣꯠ ꯌꯥꯎꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯑꯩꯅ ꯊꯥꯡꯖꯤꯡ ꯆꯪꯍꯟꯗꯕꯒꯤ ꯀꯧꯕ꯭ꯔꯨ ꯆꯪꯍꯟꯗꯕꯒꯤ ꯉꯥꯡꯕꯗꯨꯁꯨ ꯂꯥꯏꯒꯤ ꯅꯣꯏꯒꯤ ꯂꯥꯏ ꯈꯨꯔꯝꯗꯕꯗꯨꯗ ꯉꯥꯡꯉꯒ ꯑꯩꯈꯣꯏꯗꯅ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯕ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯉꯥꯡꯉꯦꯕ ꯑꯗꯨ ꯉꯥꯡꯉꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯝ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯆꯤꯡꯗꯣꯏꯅꯦꯕ ꯕꯤꯃꯣꯟ ꯑꯗꯨꯅ ꯀꯔꯤ ꯑꯗꯨꯅ ꯀꯔꯤ ꯑꯗꯨ ꯇꯧꯔꯒ ꯍꯥꯠꯇꯨ ꯎꯔꯒ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯒꯣꯠ ꯍꯜꯂꯛꯇꯅꯕꯅꯦꯕ ꯑꯩꯅ ꯏꯕꯨꯙꯧꯗ ꯍꯦꯛ ꯈꯨꯔꯨꯝꯃꯤꯁꯦ ꯆꯪꯁꯤꯜꯂꯨꯔꯕ ꯉꯥꯟꯐꯝꯅꯦ ꯑꯗꯨꯅ ꯑꯩꯅ ꯚꯣꯠ ꯃꯅꯨꯡꯗꯁꯨ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯇꯒꯩꯅ ꯍꯥꯏꯒꯦꯗꯣ ꯍꯜꯂꯒ ꯆꯦꯟꯒꯗꯧꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤꯗꯣ ꯏꯕꯨꯙꯧꯒꯤ ꯀꯣꯛꯇ ꯆꯪꯈꯤꯕꯒꯤꯅꯦꯕ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯃꯥꯅ ꯉꯥꯡꯉꯝꯕ ꯋꯥꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯇꯧꯔꯤꯁꯦ ꯃꯩꯇꯩꯒꯤ ꯋꯥꯔꯤꯗ ꯂꯥꯏꯅꯤꯡꯊꯧꯅ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯄꯨꯅꯤ ꯃꯥꯅ ꯀꯣꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯩꯄꯥꯛꯀꯤ ꯑꯦꯐꯤꯌꯔꯁꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯄꯥꯏꯌꯦ ꯋꯥꯔꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯜ ꯀꯣꯏꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯂꯣꯏꯔꯛꯇ ꯑꯃꯅ ꯌꯨꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯂꯥꯏꯅꯤꯡꯊꯧꯅ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯄꯥꯈꯪꯕꯁꯤꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯨꯆꯤꯡꯕꯅ ꯑꯩꯅꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯒ꯭ꯔꯤꯛꯀꯤ ꯐꯤꯂꯣꯁꯣꯐꯔ ꯑꯦꯔꯤꯁꯇꯣꯇꯜ ꯄꯥꯕ ꯀꯥꯟꯗ ꯄꯣꯂꯤꯁ ꯑꯦꯟ ꯑꯣꯏꯀꯣꯁ ꯀꯥꯏꯅ ꯇꯝꯃꯤ ꯌꯨꯝ ꯍꯥꯏꯕ ꯑꯃꯒ ꯂꯩꯄꯥꯛꯀꯤ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒꯤ ꯈꯦꯠꯅꯕꯁꯤꯗ ꯄꯣꯂꯤꯁ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯕꯤꯕꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯄꯥꯛꯀꯤ ꯊꯕꯛ ꯇꯧꯒꯦ ꯊꯣꯛꯂꯛꯑꯕꯅꯤꯅ ꯏꯕꯨꯙꯧꯒꯤ ꯑꯩ ꯒꯥꯔꯗ ꯄꯥꯜꯂꯦꯕ ꯃꯥꯅ ꯑꯩ ꯉꯥꯛꯊꯣꯛꯄꯤꯌꯨꯅ ꯑꯩꯗ ꯃꯥꯁꯤ ꯁꯤꯔ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩ ꯈꯨꯔꯨꯝꯕꯗ ꯍꯥꯏꯔꯝꯃꯤ ꯃꯤꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯌꯥꯎꯔꯛꯀꯅꯤ ꯀꯅꯥꯁꯨ ꯄꯔꯐꯦꯛ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨ ꯁ꯭ꯋꯥꯏ ꯇꯧꯁꯤꯟꯅꯔꯒ ꯂꯩꯄꯥꯛ ꯅꯤꯡꯕꯅꯤ ꯇꯧꯔꯒꯁꯨ ꯃꯤꯉꯣꯟꯗꯁꯨ ꯅꯣꯏ ꯇꯧꯁꯤꯟꯅꯕꯅꯦꯁꯨ ꯍꯥꯏꯔꯣꯏ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯆꯪꯈꯤꯕ ꯅꯍꯥꯟꯁꯨ ꯃꯤ ꯈꯔꯅ ꯍꯥꯏ
nang atu tawra ai chi chahi phadre na ko machang ngai ba pot khara saramge thanamge nganghom thokpa aki ba namfu namhai to bi da ngang ba ngamna ba ai ngangge asigi inspiration sa ibudo hoi generation na 1891 da thengna ki ba lan from do madu gi lan from dugum bagi spirit to ai khoi da si chang ma mathau tai ko mase thamoi se ma chang ne ba toksan na ba mingon da gunda to ba paisa ne injal laga chapna ta ai khoi mase na hatu na ga bom lam chal laga de gi adu thanam me ga wangang sangang lu do adu na ning sai ha re miya mamang da ngang da wahi na kari noi se ipana ipuna to ba khoi na taksi khasi kai aga di ipana ipuna kan magi kari mathau tari ge sing ba mafam da mama gi angang thung pal laga ngang ba ngamapa adu magi culture yo ko mi do ai khoi the problem lei se khang isai no ngang ba tai ko adu an na moi na khoi ngapi bu sa hi ba tai ko samsa li ban lan se ai khoi se karam ban lan noi se mai clear ba bum change ana thenari bu si se normalize of sange da na mayam se si kumai harau to ena sawai wan te se kai se ai chung khan se ba ne puning da khoi se thana da gi parak pa lai mayam se ge normalization ko se total level maru ina settle ba secure ba mafam da lai ba missing da si hana tolok ne adu na nei na langjenari ba missing je ningsang se sai bot mamang de su hai bot lep tri nei gi mamang da sai na ngang ba moirang da ngang ba si moi si ningsang ba ai khoi na sai da nungai ra ga ka thien ka ni kana su si edik to la sai da ai khoi ka ro pa ya ri sai si ni lai ba mayam ile cha ma in hek chat is parliament ina moi si carpet nan